Ngasigi tongan ba pause amadi social media dagi lokachaba pau khara update pizeri ahanbada maruoiba pau sahi ahumgi matungda Manipur gi chief minister na prime minister Narendra Modi unakhre ingtapa purakna ba paikhatliba thabak sing PM da CM na paudom kre Manipur da lakpina ba haijakhre buffer zone area da maitei IDP sing khunda leita hanna ba hona ba thawong yaningte haina protest rally chatkre IPFM ge president Philam Rohan masa khangandana mahaki khujek charaga National Human Rights Commission of India da Cherol Pisil Nambadagi, President Pamdagi resign Tokre. IPFM ge President Philam Rohan na resign Tokbada IPFM ga Mari Lainade Haina Asang Kasarna Pongdorokpaga Loinana, Kuki gi favor da Tabak Toba Misak Amani Hirakli. Drone attack Chatharakpadagi Myanmar gi Mitkina Airport Tinjinkre. Ranchi dagi Delhi Tamna Pairakiba Air Ambulance Kaibada Mioi Taret Sire. Yausang numit mangani dagi hena thabal chongba yaroi haina KCP PWG na khangalakli Mars phawbagi manungda gari gi number sing maitai mayekna thadarbadi masa masa na tekchak pujagadabani haina milal na phongdorakli awang nongpoki Miyam yaifanabagi damak monitoring committee gi mifam tha ahum khudingi pangthoknaba Supreme Court na yatang tokre British ka awaga yanase Treaty of Yandabu ningsingkre Manipur maning makha tamba lebak ama oina malemna sakhangiba numit palan tokre Naga Student Union ki kangbuga Chief Minister Y Khemchan ga unaduna wari sanakhre National Highway 37 ki phijang marumda bhut sanaba tokpiyu hairakli IDP singi damak yum lising manga sanaba Union Minister Sivaraj Singh Chauhan na ayaba pirakre Adomna hojik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana Hauzik pausing amuk sandongna pizari Manipur kangluki irang thoktringay mamangdagi state asigi lusingba amatana hangthengnana Prime Minister Narendra Modi unaraktaba sahi ahum hokraba matungda ngarang Chief Minister Yumnam Khemchana Prime Minister Narendra Modi unakhre Prime Minister unaba aduda anoba lengak asina kanglup maselgi marakta ingtapa puraknaba paikhatliba thabaksing paudamki amadi Manipurda lakpinaba haijaki Prime Minister unaba aduda Deputy Chief Minister Nemchak Kipgen amadi Losi Dikhosu saruk yaki Chief Minister gi Delhi khongchat ngarang loire ngasi Imphal da laklaba yana lei adumakpu Minister Expansion gidi nongma nini ga chontharaba yana leiri chonthabagi maram center na expansion gi matangda Chief Minister da kari amata khangalakpa leitri haina pawasina makhatari Chief Minister na ngarang tongan ba Union Minister sing unaduna wari chanaba laikre Union Agriculture and Rural Development Minister Sivaraj Singh Chauhan ga unabada Manipur gi oina Pradhan Mantri Awas Yojana Gramin gi makhada internally displaced person sing gi anoba yum lising manga sabagi ayaba pirakhiba leirabani Kuki Zosing namna tariba buffer zone area da maitei IDP sing amuk hanna kunda leita hanna ba government hanjin hona bagi thawong yaning te haina Kuki Women's Union Sangai Court subdivision na sinduna ngarang subdivision asigi manung chanba M Monul village dagi loilai phai fawba peace protest rally chatkre rally aduda saruk yakhiba singna no peace no resettlement respect buffer zone no violence of buffer zone norms amasung political solution first day resettlement among others haina thaba Poster kaya su paiki loinana protester singi maikaidagi haukiba chahi lisingani kulhumdoi me ahumdagi thoklakiba kangluki irang asigi manungda akai atoi thokraba sugunu chura suspension bridge Sarkar gi maikaidagi amuk hanna chemjinaba honabagi thong asisu yaningde haina phongdoki Kuki Zosingna namna tariba area singi buffer zone singda maitei IDP thamba yaroi haina akanba kholau kaya su lauki Kuki Women's Union na sinduna chatkiba rally adu Bisnupur district ki kumbida Chief Minister Y Khemchana mahakpu okpagi thorongga mari leinana IDP sing nongna khunda leita hanaba honabagi thong adugi mayokta Sangai Court area Chief Association na yaningdaba phongdokhiba adugi matung tarakpadani association asigi maikaidagi hairibana Kuki Zosingna namna tariba jaga singda maitei IDP sing nongna khunda leita hanaba honaba civil work sing paikhatba amadi athingba leiriba zone sing asi civilian singna phauduna chatnaba honaraklabadi madu buffer zone gi norms violate tongnaba honabani haina logani amadi hairiba thorang sing adugi mayokta chapchana Kuki singna thengnagani marak asida Sangai Court ki CSO sing amasung Chief Association gi maikaidagi mafam aduda deploy tawriba mapal suba ITBP kunmanga suba ITBP Yankai Nipal suba ITBP
Tarasuba BSF amasung kuntra taruk suba Assam Rifles ta Churachandpurgi Makhau area da leiriba buffer zone asi ningtina maintain taunaba amasung masigi regulation sing ngakna chatnaba dabi tawkhre Tha asigi tareta Ukrul district ki Litan Sarai khongda thokiba kuki amadi naga phuruk ki thodok asigi matangda National Human Rights Commission of India New Delhi da Indigenous Peoples Forum Manipur na aiba cherol pisin kiba aduda forum asigi president oiriba Philem Rohan masa khanghandana mahaki khujek saraga thajilambabu yaningdaba phongdokpaga loinana forum asidagi resign tawre haina phongdokre Manipur Press Club ki Thangjing Hall da pangthokiba pawgi mifam amada wafam asi phongdokladuna Rohan na hai awang nongpok thangba state singdagi maru oiba miyoi singna charuk yaduna Manipurda ahanba oina pangthoknaba honakiba World Indigenous Day gi thoram mangoinana forum asigi president oina thau puriba Asang Kasarna forum asidagi khangongdana president phamdagi resign tawrakpada lamdam asigi oina amadi forum asigi oina aruba phibam ama Lakiba matam aduda forum asigi hangduna leiriba president gi pham asi kumja lising ani kunmanga gi August mapaldagi puba haurakibani adubu ngarang phawba forum asigi oiba thabak thoram kaya adumak tawduna lakhi loinana Manipur da haukiba lising ani kulhumdoi me ahumdagi hauduna ngasi phawba thokliba irang asina maram oiduna Mayumakai lejadraba miyoi kayana tongan relief camp singda leiriba IDP singi oiba thabak thoram kayada ahianba mityeng changlingai Indigenous Peoples Forum Manipur IPFM gi oina matam khara mai onsinduna thabak tawba ngamkhide masiga mari leinana asaba khuyek tawraga soi pisilambaba yaningdaba phongdoktuna resign tawbani haina phongdorakli Makha tarakpa pauda IPFM gi president Rohan Philemna resign tawbada IPFM ga mari leinade haina Asang Kasarna social media da thadorakpa video amada hairakli loinana Asang Kasarna haibada Philem Rohan asi kuki ga manaraga kuki gi influence da thabak tawba misak amasuni haina phongdorakhibaga loinana social media da Asang Kasarna asumna hairi aduga handaki ngasimana press da Serang Torana viral ama chalibasina akoida Indigenous People Forum da Serangna lobo yabagi podama khaklei adu ai mayam da senga haijage mase akoigi sigi in charge oina purasu akoigi executive meeting mayam phamada yaudaba suya yaudaba lao harsu laktaba adu magi chille kholena kadai ki relief ki IDP da adu ki haina dom chatpa phare na chagatabu do dum chalo do noina tasana koina taw mayam do ai yai do dum taw haina akoida mayam haira da tawre Mana pamase meeting a chabu tawra stage da phamba adugumba adu atopa da di kari forum gi thaba tawham lai raisi no phom na yaudaba adu anyway adu rusu madu aina chalaroi adu handa akoina Delhi gi trip asi gi tamakta meeting executive body meeting anira phamin aduga akoi masi tawse haina yanara tawni aduna ma bu meeting da lao haina anira kawe ma lakte adu di soi tawba lao haina tawe ma lakani hairaga MBC da pung ani ngai numi ani ngai lakte ado akhoi Delhi chataba ya dum chalu re ado degi ma bo haire sumaina soi taw ningai le ai ta sanna khoina adum taw khro do hoina tawba nana taw aina taw chama ne akhoi executive ne yar bane na yare haina akhoi Delhi da chalaga sami taw re ado ngasi mana Serang Torang kai ngama degi taw sale aina haini mede masi degi ngarang nungdang se mana phone taw re hora ai sumaina ai ngonda army singa akhoi gi National Human Rights Commission da pisin ki budo army singa ai ngonda kana thai taw khre ta sang ai le bi adre ai resign taw khre haina akhoi phap ta na ra ga taw ba sar ga ai mai thoke haire ai ko adu di langani to wai na tawroi akoi halakani Friday da Saturday da adu halaraka phamina raga nana adu da tawge so dum to o aduga tawo kaide aduga akoi gi resign taw bai se formula lai nana chairman irgani VP da address tawgani natraga general secretary address tawre haraga akoi phajana phamina raga manungda dum loisanse adu nangoda Assam Rifle na army na threat tawra mayam do aigonda refer tawro akhoi da tawdra na khoi da tawdu kari maram no adu di akhoi thajaba wale nanga army si kramai na link laina bano aina hangle du na te aigonda kana pressure pi kre IDP gi matang na army ga thapula ga thaba tawne na haire adu tawsuna adu ga si mari laina te akhoi na National Human Rights da isan do aram ba su yawna te achum do akhoi na haibani akhoi thenagani na adu gi tamak ki gi no phare adu ta sana akhoi thoro ba kanda akhoi puna phamina se haina akhoi ngarang nungda su ma ga phawna ra ga loina kibani adu ga ikhang ngawda na ngasi nungtinda oma do ai khang de ai ngonda kansen yaw de hai de na yang ai ba sa na sak ta su kaina tawba mi na wa na chali tawri ji di kari tawri bra hai di khang da ba adu mai na ngasi press da yang na mong ta da ba ma da thok pa se ma se yang na selfish oi ba adu ba mi oi ra me adu ga project army ga ma phajana link lai hai se akhoi na proof lai re adu ga uki gi favor da ma thaba tawre hai se su akhoi na project proof phange adu na
February kunda Kachin Independence Army KIA amasung masiga chatminariba People's Defense Force PDF na passenger plane amada drone attack chathakraba matungda Myanmar gi military junta na Kachin state ki capital laiba Mitki na airport thingjinkre KIA amadi PDF na suicide drone sijinaraga Myanmar National Alliance ki passenger plane ATR 72600 da attack chathakibani haina military junta na maral siki haukiba irai numiki numidangda Myanmar National Alliance ki flight adu Mandalay tamna painaba thorang tawkhibani matam aduda KIA amati PDF na drone attack chathakibana maram oiraga section thorang lokhotpa oina airport thingjinkibani drone attack aduda airport ki mafam kaya marum chawna amang ata thoki karamba matamda airport asi amuk hanna hangdoktuna mathok tawgadagi haibagi matangda juntana wafam amapta phawba hoji phawbagi oina phongdokpa laitri KIA nadi passenger plane da attack chathakibagi thawdo aduda chenade amadi ngasi phawba micham miyamda attack tawba leikidri haina sengdorakibani Ranchi degi Delhi tamna pairakpa air ambulance ama kaibagi thodokta plane aduda tonglakpa mioi taret mak sire haina report amana phongdorakli thodok adu Jharkhand gi Chatra district ta thokibani district asigi deputy commissioner Kriti Sriji na phongdokhibagi matung inna maraibak thikraba plane adu captain Vivek Vikas Bhagat na paikhibani captain Sabaraj Deep Singh na co-pilot oikhibani medical team amadi passenger singsu thodok aduda punna sikhi laikidraba mioi taret makki thawai yaudraba hakchang sing phangba ngamle haina Subdivision and Police Officer Subham Khemdawal na phongdokre Red Bird Airways Private Limited na chalaiba C-90 aircraft adu Ranchi degi Delhi tamna paibagi lambida khanghodana Jharkhand gi Chatra district ta tasinki plane adu hek paikhat khraba matungda makha taba paw phongnaba ngamkhidabani haina DGCA na phongdorakhi Kumja lising ani kunmari da yausang kumai ga mari lainana makhal amadagi harau kumai amadi yausang da thabal chongba singba sing athingba thamlamba adu handak chahi chiki oina handokle adubu handak chahi gi oina di yausang numit mangani dagi hena thabal chongba yaroi haina lona thingkraba KCP PWG MC Unification gi PRO singkhai nganba na thadorakpa chirol amana khangalakli Manipur cheliba gari sing na thenglabada March fawbagi manungda gari gi number sing maitai mayek na thadrabadi maitai iol iek loina silol apunba lup milal kanglai pakna lokolakpa thabakta masa masa na tekchak pujagadabani haina lup asigi maikai degi miyamda khangalakli wafam asi passenger puriba gari singi parking singda chatuna gari gi association sing aduna ngamgadaba numit fawbagi manungda maitai mayek na chawna thanaba yana se pibagi khongchatta milal gi pautak loi sadokpam tomba mangangna phongdokhibani sadokpam tombana makha taraduna hai milalgi maikaidagi hana mamangdagi lauthokibagi matung inna gari parking singda chatuna association gi miyoi sing unaba chatpani association gi miyoi singa unaba amada makhoigi maikaidagi soidana maitai mayekna number thagani haibagi thajaba singdi pirakle masiga loinana gari sing aduna chatliba lam adusu maitai mayekna thabiyu loinana lanaigi thaunariba gari macha singsu soidana maitai mayekna chawna thagadabani masida Tharakdaba sing adudi masa masana tekchak pujagadabani lol mayek chakhothanaba honabada aikoi khudingmaki thaudang yamna chawi aikoina isagi mayek sijinaba honabada amaga mateng pangminagadabani haina phongdorakle India ki tongan mafam singda lairiba awang nongpok ki miyambu ngak senaba amadi makhoigi yaifa thorang paikhatnaba semkhiba monitoring committee gi mifam yamdrabada tha ahum khudingi pangthoknaba amadi status report pikhalaknaba Supreme Court na khanghankhre alana golmaina Justice Sanjay Kumar amadi Justice K Binod Chandra gi bench ta kumsing lising ani kunmanga da ngakpigani 15 da thakhiba writ petition amaki hearing chatharakpada court na yathang adu pikhibani Union of India amadi adai respondent singna court na tharakhibada monitoring committee adugi khwaidigi noba mifam December 15 da pangthoki mifam aduna changnaina yengsinbagi thabak chathaki haina phongdokhiba matung bench aduna aduguma mifam adu chaliba chahi asigi March 15 da pangthoknaba khanghankhibaga loinana madugi matung tha ahum khudingi monitoring committee asigi mifam pangthoknaba khanghankhibani court na makha tana phongdokhibada karigumba akhanaba khudong thiningai oiba thodok ama thokpa tarabadi madugi e pausing adu committee adugi chairman da media ki khuthangda khanghangadabani natraga khudakta committee member singda pau pibaga loinana tha ahumgi matam ngaidana mifam pangthokadabani haina su khanghanki
Kanglei Yellow Chengak na Sinduna Imphal ki Hindi Parisat ki Holda Kriti of Janda Buku Yekpina Kiba Chahi Chani Surupagi Thorom Pangtokre. Thorom Adu DM University ki D of Humanities Professor S. Lanchen Bana Chief Guest. Kanglei Yellow Chengak ki President Nongthombam Sanahanna President. Wahel Kati ki Editor Ningombam Hemanta Kumar na Special Guest. Apunba Manipur Imagi President Oinam Inausa Devi Amadi Civil Rights Activist Ningthau Kongjam Thanil na Guest of Honor Oina Saruk Yaki. Thorom Adu da Wangangla Duna Editor Ningombam Hemanta Kumar na Haiki. Manipur ki Puwari da Ningsing Ningai Oiba Tangkak Ahum Kak Lay. Tangkak Ahum Adudi Ahan Bada Chahi Tadet Kuntakpa Lisingma Chanipan Taramapaldagi Lisingma Chanipan Kuntaruk. First Anglo Burmese War Lisingma Chanipan Kunmaridagi Lisingma Chanipan Kuntaruk Amasung Cabo Valley Awada Sinathokiba Kumja Lisingma Chanipan Kuntra Mari Ni Aikoi Masel Lingjen Manadaba Ningthau Kubam Toina Munabana Burmana Manipuri Singbu Usitkidabani Lingjen Manadabagi Kudong Chaba Lauraga Manipur bu Kumja Lisingma Chanipan Taramapalda Maithiba Piduna Chahi Taret Awagi Khuda Laikibani Miyoi Lising Kaya Hatkiba Miyot Minai Kaya Chathakiba Adubu Gambir Singh Amadi Nar Singhna Machin Manauna British ki Mateng Lauraga Manipur Levy Sembaduna Manipur da Landarakibani Pangal Su Yauba Bamon Su Yauba Chumnatagi Lanmi Chamanga Kak Aduna Masing Yamlaba Awasingbu Maithiba Piba Ngamki Samudra Romdagi British na Taksilakba Amasung Somdana Manipuri Singna Taksilakpadagi Konbung Dynasty Landa Maithiba Haibadu Yazaki Amadi Kumja Lisingam Chanipan Kuntaruki February Kunmarida Kuriti of Yandabu Kujek Pinaki Naga Student Union ki Mihut Kangbu Amaga Manipur ki Chief Minister Yumnam Khemchanga Unaduna Manipur da Phuruk Masel Nungsi Chanana Laiminabagi Matangda Khanakre New Delhi ki Sardar Patel Mark da Laiba Manipur Bhavan da Ngarang Unakiba Aduda Manipur da Tangdu Leitarba Phibam Mapung Phana Hanjilaknaba Karamba Thabak Paikhatpa Yabage Haiba Hiram Kaya Yauna Phuruk Masel Amaga Thajaba Thamnabagi Matangdasu Kumna Khanaki Hairi Chief Minister ga Unakiba Aduda Manipur ki Naha Singda Sakti Piduna Saukotpa Tangdu Leitaba Amadi Maromdam Lepchaba Ngamba Lamdam Ama Ohenabagi Matangdasu Naga Student Union ki Kangbu Aduga Chief Minister ga Khanaki Hairi Matam Sangna National Highway Imphal Jiribam Lambida But Chanaduna Ladiba Sing Matam ki Matung Inna Action Laurakani Haina Northeast Vegetable Farmers and Traders Union Manipur ki Secretary Oinam Ongbi Ranjitana Phongdokre Maino Lairakta Community Hall the Pangthukiba Paumi Singa Unaba Amada Wapamasi Mahana Phongdokibani Mahana Makhatarna Hai Imphal Jiribam Lambida Mana Masingi Business Toriba Miam Asi Aduki Matik Matam Sangna Awaba Mayok Naduna Lakli Maru Oina Jiribam Dagi Konthauzam Nanau Koba Mioi Amana Miambu Otuna Lady Mahaka Hek Yanadaba Kudingmak Sakangdaba Singa Manaraga Kudong Chadaba Kaya Mayok Naduna Hauzik Phawa Lady Asigumba Mioi Asi Business Tawzariba Singi Achoba Yeknaba Ama Oide Mahaka Garida Hapa Mana Masing Singdi Matam Chana Imphal Yaholaga Ataina Thengna Yaholi Upai Ama Tawduna Atai Gari Sing Thengthahali Magi Garida Atai Mana Masing Haplabasu Network Phangdabada Palhanba Migi Gari Oiragana Kihellaga Thengna Chatlanba Haibana Singba Tauri Asigumba Thong Asi Union Asigi Miyamna Akanba Mongda Yaningdaba Phongdoktuna Asigumba Pendabagi Kholau Asi Laurakpani Hairakli Delhi ki Khongchata Ladiba Chief Minister Yumnam Khemchana Luchingba Deputy Chief Minister Losi Dikho Amadi Nemcha Kipgena Agriculture and Farmers Welfare Union Minister Sivaraj Singh Chauhan ga Unaduna Tongan Relief Camp Singda Ladiba Ching amasung Tampaki Tongan Relief Camp Singda Ladiba IDP Singna Thengnariba Khudong Chadaba Singi Matangda Wari Sanakiba Aduda Union Minister Sivaraj Singh Chauhan gi Maikidagi IDP Singi Lainaba Yum Lising Manga Sanaba Ayaba Pirakibani Hairi Makatarakpo Pauda Bisnupur District ki Manung Channa Leiba Ishok Awang Leikaidagi Indian Red Cross Society Bisnupur Branch ki Secretary Su Oiriba Dr. Huidrom Roman Amadi Life Member Thaibe Magi Machanupa Dhanachandra Huidrom gi Kuntareklak Suba Mapok Numet February Taramapolbu Ningsingba Oina Father of the Nation Haiba Wakal Londa Nomagi Oiba Lemna E Amadi Haksangi Kayat Kathokpagi Thorom Ama Department of Transfusion Medicine RIMS Imphal da Pangthukre Thorom Aduda Indian Red Cross Society Bisnupur Branch Chayata Foundation Bharat Vikas Parishad Bisnupur Branch Department of Transfusion Medicine RIMS Max SBTC Amadi NHM Manipur na punna kusamnaduna sinbada pangthukibani Thorom Aduda Indian Red Cross Society Manipur State Branch ki State Blood Coordinator Thoksom Gautam Dr. Roman gi Apokpa
Ibu Yaima, Apopi, Memsa, Masanupa, Danachandra, Amadi, Atai, Imung Manungi, Mio Singsu, Saruk Yaki, Thorum Aduda, Masagi Sahi Yankimanga, Surakpogi, Oina, E. Katliba, IRCS Bisnupur District Branch ki Secretary Dr. Hudrom Romena Lemna E Katpaga Loinana Haksangi Kayat Singsu Katki Loinana Volunteer Singsu Lemna E Katki Dr. Romena Pungdu Kibada Hauziki Matamda State Asigi Mio Ayamba Masagi Asengba Date of Birth Haiba Ngamjade Masigi Maruiba Maramdi School gi Authorities Singna Principal Headmaster Amadi Clerk Singna Form Fill Up ki Matamda Nahiri Singna Adhar Amadi Birth Certificate Pina Yengba Tanbadagi 1st January, 1st February, 1st March Haina date of birth hekta mention biba maramna miyoi khudingi tungi punsida personal record ta achoba akaiba thokhali amadi awaba piri haina su phongdoki Thalon ACG setting BJP MLA Bungjangin Balte Laikidabada Ikai Kumnaba Udpo Oina Jomi Council Amadi Atai Civil Society Organization Singna Kaukiba Pung Kunmarigi Total Shutdown Maram Oiraga Churachandpur District Lambi Thong Amadi Dukan Sing Thong Lonakre ZSF Amadi KSO na Kauba Total Shutdown Asi Ayu Pung Taruktagi Hokibane Ban Asina Exam Thariba Mahiroi Sing Admit Card Utlaba Matamda Lambi Chatpagi Ayaba Piki Aduga Essential Service Singisu Thabak Tawhanki Kukizo Community Gi Lusingba Amadi Indigenous Tribal Leaders Forum ITLF na haibagi matung inna MLA Baltegi punsi manghankiba asi kuki jo singi mentionba ngamlaroidaba chauna mangjaba amani makoina Union Territory with Legislature natraga separate administration gi demand adu hongba laite haiki Makha tarakpa aroiba pauda Kumbi College da Assistant Professor Kundaruk Narol da hapsilamba thengnare haina M suna phongdokre All Manipur Student Union M Suna Quality Education Puraknabagi Pandamda Sangsilagleba Campaign for Total Education gi makhada Mahiloisang Singda Chathariba Aran Ahui Sing Yengsinbagi Charuk Ama Oina Government Aided College da Hokiba Chahi Lisingani Kunmangada Assistant Professor Kuntaruk Narolda Hapsilamba Thengnare Haina M Sugi Secretary General Changkhon Mana Phongdoragli Paugi Mifam Amaga Mari Lainana Mahakna Makhata na hai Kumja Lisingama Chamapan Marifu Mathoigi September 13 tagi Kumbi Lamdamgi Ahal Singna Yamna wana hona jaduna magi araiba puthokna duna lingkhat piramba haujigna Manipur lengaki makhada recurring grant in aid fanglaba Kumbi College da oja oina thabak changnabagi topam thopa proper advertisement amadi DPC sungtau tawdabagi mathakta UGC gi guideline indana maning thongdagi assistant professor kundaruk haukiba chahi lisingani kunmanga da hapsilamba asi laibak thibani government ki aided college ama oireba Kumbi College ki principal na haukiba lisingani kunmanga gi November 13 da phongkiba college asigi teaching staff list da maming makha palliba lisingani kunmanga sahida appoint tawkibaga loinana college Das joint tawkipa assistant professor Kuntaruk asi college asida oja ama oina appoint tawnaba tawpham thokpa proper advertisement tawkhide DPC pangthokide loinana infam thokpa UGC gi guideline singi wangmada oja sing asi narolda hapsilambani college asida LDC lab assistant amadi lab attendant oina thabak tawnaba non teaching staff ahum assistant professor Kuntarukna narolda hapsin khiba asigi manungda yauri imung manung mari mata chagaina tei khangna chanaba sing oja oina hapsinba yanaba RR guideline na piriba tawpham thokpa advertisement DPC na singba amata tawkidaba haibasi corruption amasung nepotism gi mayek laraba khudam amani haina phongdokre